Tongan Facebook account sing thaganrakpa post khara mayam share tawjage ahanbada Huranba Tengol gi Robin Mangang khwarakpamdagi lokhatjage Thngna Times haiba wathi warem gi page emin nang khu seluko nangna ATC badanam kanna tawri miyamda khak question tawi government da nongmata tawde phek nongsaga hai dubu nangbu nasagi mongphamdagi siruraga hawalak liro korona gari da leppaga lawkhriba chaikhriba ado kanadano kangla mifam karigino aina ngarang nahan governor da memorandum pisoluridu karine na khange nachin namthiba ama palena panga nganganu government na taruktabududi aikhoina kari ngamgani haibagidi yam hairi phek nongsa mayam si lairamdradi nangi natudu nangi namang maktada kukina salak tamamani masi khangjilu haina mahakna share tawrai aduga mayamda karigumba khara dang khanganjage madudi viral news manipur hairiba channel asi nauna hangbani subscriber amta yaudribani aduna mayamna support tawbiyu description da link hapjage masidasu viral oriba news sing upload tawjarakani aduna mayamna nusibiduna chanbiduna subscribe amta tawsanbiyu haina nixing jari description da channel adugi link yaurabani atoba post amada subas puyamdagi lokhatjage moirang ibudau thangjing harauba thasigi lakadoriba tang nipanda lairoi oire marup sing lapna or ibudaugi masaigol da lengbiraktura khurambiyu hairi tangnipan asi hayengni ibudau thangjingi lai harauba asi hayengna loiragani hairi atopa posta subas puyamdagi amka lokhatjage kuki thomin thang allies Thangboy Allies Roger, a member of Kuki National Front Military Council KNF MC Kauba ama ngarang NIA na Imphal Airport dagi phakre hairi masi phakibagi matang da Imphal da kuchatchatuna leirame haina tonga sandrokpa adu koknanaba imi wahengbon thagalakpa posam ka share tawjage ngarang kuki ama airport dagi phaba adu atopa district ama dagi pharga purakpani mapanda pukhinaba swaida phaba natte haina mahakna mayamda khangnaba haina share tawrakli atopa post amada subas puyamdagi amula khotjage congress na luchingba indian bloc na opposition bench ta phamlagani haina congress chief Mallikarjun Kharga na laukthokre atopa post amada James Motum hariba account dagi lokhatjage wathi warem ama na ama hundoi saruk lao na thongna lairadi field da kuki hatok na si India manung da democracy chalasu ai isadadi democracy gi wakhal khandre shanti hairaga asu awa anapiba freedom pame manipur zero min dagi thokpa pame kolomga wahaiga na phajaba hairasu tabi naba leite maite ekhogidi adu khangsi nongsa homo chindata phaba tawnu irang leiba matamda tumina leiba irang leitrakan dana tholakpa adudi aikhoisu thabal manungdadi volunteer na chawi ikhut pena warak lamlaga tumin irang leirakan tholakke hojik jiri phibam phate masi khangna chatsi haina mahakna share tawrakle atopa post amada pamel thoibadagi lokhatjage Huranba nupa ama matomda Thngna thinjinjakhre yamna ngapa thodok ama oina porompata leiba Jennings hospital dagi gari hurana bu honaramba nupa ama miyamna phabadagi Huranba aduna masa mathanta Thngna thinjinjakhre hairi soloba nupa adu Jennings casualty da laikan aduna leire details ngaiminasi haire ngasigidi matang sida video asi losinjarage channel sibu nungsibiduna subscribe tawsanbiyu haina nixingjari aduga aina ngasai banjakiba channel viral news manipur adusu subscribe tawbiyu haina nixingjari thank you